Eikhoi Mahsel NINGAI SHANGDANABA AMADI Khatna Cheinaba thokpa matamda Furup ki Ming Pakshinbagi Thouong Asi Makha Tana Touragumsi HAINA Chief Minister and BIREN appeal TOKHRE wafam asing asi Manipur lenga ki Transport Department asinduna Imphal ukrul Imphal helicopter service yauna Jiribam Kakching None Ferajol amadi Kamzongi District Transport Office video conference ki kuthangda launch tawbagi tharom amada mahanga phongdokibane. Chief Minister Secretariat ki Cabinet Holder Lengak Asili Minister amasung MLA khara yauna pangthokiba thorom aduda Chief Minister and BIREN hai Manipur gumba chingi lambi na hena leiba mafamda athu akai amadi anayek yarokpa matamda helicopter service asi yamna magtangai fadaba service ama oidi Imphal dagi ukrul da thubagi oina thabak ama chatpa matamda aduki matik khudong chadaba kaya mayokna duna lakli asigumba khudong chadaba phibam masi makha tana leitana ba ahongba mamalda miyam gidamag Imphal ukrul helicopter service launch tawbani service asna ukrul gi miyam da chawba khudong chaba ama soidana piba ngamnagani haina mahana phongdukhi Chief Minister and BIREN Makha Tana hai karigumba Khatna Cheinaba ama thorakpa matamda khanariba miyoi ani adugi level da waroshin purakna bahona biyo maduda Furup Kanglup ki Ming Paksinduna Naga Kuki Maitei Pangal haina wathok hena chawthokna ba sinbigano Imphal ukrul lambi gi lamlai area da lambi thatuna donation tawriba sing asisu khudakta lepiyo mathau taba miyam gi mateng pumnamak mahak amadi mari leinaba MLA da pau piduna mateng lobiyo lambi da lakpa gari sing thatuna donation loba haibasi achat awok tawriba miyo sing da chawna khudong chadaba kaya mayok naribani haina su Chief Minister and BIREN Makha Tana phongdokhi ukrul ngasi launch tawbani sidagi machigi matungda khoi Imphal more su ekhoi tawnanaba yawnanaba khoi honaribani aduna ekhoi atai jaga sing haiba tare walhoriba district headquarter khatanatana atai atopa jaga sing dasu khoi masi yonanaba kan honari communication apsi am tangai phade maru ena Manipur da heli service ki am maru oi basi kari gino hakan apti phenom saninga su athu khai ukrul saninga su mau saninga su jiri saninga su adum paile tamina sorok si dai da pung mari manga ka torka sai sorok ki phagraba sorok ni da matam da adumai to guna tor ko ki helicopter service am tangai phade na to ko ki tawjogi bani adu ngasi di athu kai ana ek any emergency am yor ko matam da helicopter service na ko da adu ki mati kana pire aduna adagi amana lamlai area da makhalamutagi lambi da kari da donation to bo khotwa tawbiranu haidana donation madugi tangai phada darkar le basing ayo bisala ga ipi ge haram moy amata tawroi aduna ukurgi sininaw sinasu ukurgi sinaw su masa masa asoy ngam khri yaw du su ngakna raga issue je maitai ga naga khanare maitai ga tangkul khanare na chapi deba madu ki concept mu ga koi sense so si enom to bude henta maitai ga naga ga khanare maitai ga du ga khanare na to busima to gumsi x to ga khanare na to si aduga ban to biri busing ai Makha Tana security su tawre aduga Makha Tana moi bha tana da budagi to buni hai adu lambi ram khang do pesa khai khotwa du gum su tawroi aduna bando hangko piro ai lamna mayam dai request sojari